खुरुमजरी मथेल रेसिपी चैनल असिगी माइकैदगी मयाम तराम नोक्सेरी मयाम ngasi ai mayam gi damakta hawaijar achar gi recipe puduna lakjari ado hawaijar achar se ai gi Instagram da ai follower amana hawaijar achar sembira wani haibirei ado ai gi ngasi gi achar se yamna chamna yamna simple oina semdoini adu bu yamna di mahau layaba asi akhoina hawai thongba gumba adidagi nga thongba khangbe atopa ini hinjang amaga loina na chaba matamda yamna mahau lay ado hojik mayam video se haunaba tawjerage video se skip tawdana loiba phawa meeting tabiu ngasi gi achar se semna bagi damakta aina sida hawaijar logjare ado ai gi hawaijar se yumda sembadi natre leirakpani mayum ahum khak leirakpani ba ado hojik mayum sidagi hawaijar se lokthok piraga pukham sida phajana sandok pirani hojik hawaijar se sandokpa loire aduna nungsada phawdokpirani asi nungsada phawdoise nungsa se yamna kanba taragadi pung ani muktane phawdoise yamna kuina phawdok nate mathak sita kanglaga loire manung yauna kangdauba nate ba yamna kangba taragadi hore achar do krek krek lauraga saba hawroiba yam kangani ba aina asida hawaijar phawbasigi side ta chanam kharaga sing kharaga soiraga phawdokpire chanam se maku khoktoklaga sangna kakpibani asida chanam sing sugaiba khara masu phawdokpire asi yamna kuina phawdobu nate hawaijar sina loksanba matamda punna dum loksandoini magi achotpagi manin se asi kangnabagi dum phawdokpibane ba hojik pungani mukphare hawaijar se loksanbirani hawaijar se ngahak nungsada phawrubado aduna pukham sida napsalleba chamasigi matengna lokthokpirage hawaijar se mathak sidi phajana kangneba ado asi pairaga sumaina mekhaiba matamdadi manhungdadi peleba sumaina changse ugadaniba achar da hapnaba moro asangba akangbudo khara logjare asigi mahutta akoina umuro akangba gumba hapirasu adum yaganiba hauji gas da khang ama thangale khang se handagi thangalabaneba aduna sare thau hapirani thau se hangam thau oina hapire achar da di hangam thau na heli mahau leiba hauji mai se low flame da thambirani aduga morok se hapchanbirani morokse yaragi aduna lokthokpirani asida ngasai chanam ga singa soiraga phawgibado ase ngauthokpirani asi yarani aduna lokthokpirani hojik ngasai ngaukiba morokse hana phajana nai khaibirani ado morokse asmaina ngauraga haptraga su morok asubo oina hapasu dum yayebako ado aidi ayamba achada asmaina ngauraga ta dum happy morokse asina mahau leiba heli aina hojik ngasai gi thaudu da chanam sing sugaiba phawdokhibado adu hana hapchalani madi yamna kuina ngaubagi mathau tade ngasai phawdokhrabani na thadabaga adu mulleba hojik asida ko hawaijar se hapchanbirani hojik asi phajana otpirani ado mai di low flame da thamgani hawbadagi loiba phawba ngahak adum otuna ngobigani minute ani mu hojik asida ngasai noikhaikiba morok to hapchanbirani ngasai gi chanam ga singa ngokthokpado asi hapchanbirani asi phajana mix tawduna phajana otpirani hojik isagi changda thum hapirani jira chamas tanghai ma hapirani adigo maru ashuba chamas tanghai amga asida hing leijare hing se optional ni adubu leiragadi adum hapiu hojik asi phajana otpirani ado hawaijar gi achar ni na atopa achar dumaina sida maru yamna hapchinba yade hawaijar gi masagi leijariba mahau adudagi manam se manghineba aduna aina sida yumda sijinaba phadigo maru ashuba adudagi jira ashuba khajik hapisini
ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯑꯁꯤꯗ ꯑꯖꯤꯅꯥꯃꯣꯇꯣ ꯍꯥꯞꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛ ꯑꯆꯥꯔꯁꯦ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯃꯩꯁꯤ ꯊꯤꯡꯖꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯀꯣꯟ ꯑꯃꯗ ꯈꯥꯏꯗꯣꯛꯂꯒ ꯏꯪꯍꯜꯂꯅꯤ ꯐꯖꯅ ꯏꯪꯂ ꯃꯇꯨꯡꯗ ꯗꯕꯥ ꯑꯃꯗ ꯍꯥꯟꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯆꯥꯕ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯁꯦꯝꯖꯕ ꯍꯋꯥꯏꯖꯥꯔ ꯑꯆꯥꯔꯒꯤ ꯔꯦꯁꯤꯄꯤ ꯑꯁꯦ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯩ ꯍꯋꯥꯏꯖꯥꯔꯒ ꯎꯃꯣꯔꯣꯛꯀ ꯑꯆꯥꯔ ꯑꯗꯨꯝ ꯁꯦꯝꯃꯒ ꯍꯥꯞꯆꯔꯛꯀꯦꯕ ꯑꯁꯤ ꯅꯠꯇꯕꯗꯁꯨ ꯑꯗꯨꯝ ꯃꯈꯜ ꯃꯊꯦꯜꯒꯤ ꯑꯆꯥꯔ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯎ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ